ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯝꯖꯔꯕ ꯃꯤꯆꯝ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯌꯨꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯃꯥꯡ ꯇꯥꯛꯄꯅꯆꯤꯡꯕ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯇꯧꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯅ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯃꯔꯨꯝ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯂꯥꯟꯖꯦꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯑꯀꯥꯟꯗ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯁꯤꯡꯗ ꯍꯟꯖꯟꯅꯅꯕ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯁ꯭ꯇꯦꯞ ꯑꯃꯈꯛ ꯂꯧꯈꯠꯄ ꯉꯁꯤ ꯐꯥꯎꯕ ꯎꯗꯕꯁꯦ ꯃꯁꯤꯒꯤ ꯌꯥꯝꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯃꯌꯥꯝꯅ ꯐꯥꯎꯔꯤꯕꯗꯨꯅ ꯀꯦꯁꯁꯤꯅꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯑꯗꯨ ꯂꯩꯉꯥꯛꯅꯁꯨ ꯃꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯅꯅꯕ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯦ ꯈꯪꯅ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯀꯦꯁꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯃ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯑꯃ ꯇꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯀꯥꯟꯗ ꯅꯝꯊꯒꯅꯤ ꯍꯥꯏꯕ ꯈꯟꯕ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯗꯣ ꯃꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯁꯨ ꯀꯦꯁꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯜꯂꯀꯥꯟꯗ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯜꯂꯀꯥꯟꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯊꯤꯡꯖꯤꯜꯂꯀꯥꯟꯗ ꯁꯤꯒꯤ ꯆꯠꯊꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯃꯍꯩꯔꯣꯏꯁꯤꯡ ꯃꯌꯥꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯃꯍꯩ ꯇꯝꯕ ꯐꯪꯗꯗꯅ ꯂꯩꯔꯤꯕꯁꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯕꯒꯤ ꯗꯥꯏꯇꯁꯤ ꯀꯅꯥꯅ ꯄꯨꯒꯗꯧꯔꯤꯒꯦ ꯍꯥꯏꯕꯁꯤꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨल ꯀꯣꯂꯦꯖ ꯀꯥꯖꯔꯀꯥꯟꯗ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯖꯔꯀꯥꯟꯗ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯃꯍꯩꯔꯣꯏ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯑꯁꯤꯗ ꯏꯔꯥꯡ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯁ꯭ꯀꯨल ꯀꯣꯂꯦꯖꯁꯤꯡ ꯊꯤꯡꯖꯤꯜꯂꯀꯥꯟꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯃꯠꯄꯁꯦ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯊꯧꯁꯤ ꯁ꯭ꯀꯨल ꯀꯣꯂꯦꯖ ꯊꯤꯡꯖꯤꯟꯕ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯕ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯕ ꯑꯁꯤꯅ ꯂꯩꯉꯥꯛꯀꯤ ꯃꯊꯧ ꯑꯣꯏꯕ꯭ꯔꯥ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯄ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏ ꯂꯟꯊꯨꯝ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯇꯧꯕ ꯉꯝꯃꯛꯇꯕꯁꯦ ꯃꯁꯤ ꯀꯦꯁꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯁꯤ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯏ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯃꯈꯣꯏ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯇꯝ ꯁꯦꯟꯇꯔꯗ ꯊꯥꯔꯀꯥꯟꯗ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯇꯧꯅꯅꯕ ꯊꯥꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯊꯥꯔꯤꯕꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯍꯥꯏꯕꯗꯤ ꯑꯐꯁꯄꯥꯅꯆꯤꯡꯕ ꯃꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 6ꯀꯤ ꯖꯒꯥꯗ ꯊꯝꯖꯤꯟꯈꯤꯕꯁꯤꯡ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃꯈꯛ ꯌꯥꯎꯔꯀꯥꯟꯗ ꯁꯦꯟꯇꯔꯗ ꯊꯝꯈ꯭रे ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯇꯝ ꯑꯁꯤ ꯌꯧꯔ ꯐꯥꯎꯕꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯃꯗꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯃꯗꯨ ꯄꯤꯗ꯭ꯔꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯇꯗ ꯊꯝꯈꯤꯕ ꯑꯜꯇꯤꯃꯦꯇꯝ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯊꯕꯛꯇ ꯉꯥꯛꯂꯛꯇ꯭ꯔ ꯐꯥꯎꯕꯗ ꯃꯗꯨ ꯆꯞ ꯆꯥꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ मधु मुक्नबगी महुता हजू फाव इंटरनेट थिंजलकान थम स्कूल कॉलेज थिंजलकान मयूरसिंगी हुक नमथगन मयूरसिंगी नत्रगा लेबाक मियामगी हुक नमथगनी खनबा अदुमा लेंगाकी खोंथांग असे मसी अतुब मतमदे थादोकबियु मसीना मणिपुरी मियाम असे मयूर खोइदगी मेजावबी उला कांदा मसीना हेना थोनिंगदब थौदो वाथोक क्या थौलोय हाइनिंगाय लेते हाइबो वफमदो मसु केसीगी माइकेदगी थमजरी मदम हौजिक ओइरक्लिबा मणिपुरी यामना तंदु लेतादब फिल्म असिददी मसी मियामगी ओइबा डेमोक्रेटिक राइट क्या अमखं नमसकलकान थमकबा सिदा मणिपुरी मियामना मसी अखोइ तुमिना इलेक्शन थोकते मरमदना इसाना मणिपुर लेबा मियाम खुदिमंगना अखोइ इसाना इसागी अखोइ लेबा असी अखोइ पुनसिरोल असी कंजननबगी दमकता अखोइ हौनरबा नाइदना थोला कांदा मसी तुमिना लेरिबा मथौ अखोइ पांगम ngमद्रबा लेंगाकसे मसी अखोइ मयाम चंग इल्ला कांदा मसी सेंट्रल गवर्नमेंट दा तंगननबगी मथौना लेना मतिंग लेना फुदो कांदा मथौना फुदो कांदा सेंट्रल लेंगाक ताइनर कांदा मदु थबक तौरकाना मिचा मियागी पुनसि कन्नननबा अदुगा इंग तपा लमदम हंजलकननबा मदु मियामना हौनरबा नाइदना थोला कांदा लेंगाकी मथकता चपचाना मदु खोंजंग चंगसनबा पुन्ना तक्सनमिनबा अमखक मथौ ताइ हाइबो हुंदोमा अरोइबोइने थमजरी